ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯤꯡꯅ ꯐꯨꯝꯈꯤꯕ ꯑꯁꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯇꯣꯟꯗꯣꯟ ꯁꯅꯥ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯀꯣꯂꯦꯖ ꯑꯃꯗ ꯇꯝꯕ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯟꯅ 10 ꯀꯣꯂꯦꯖ ꯃꯇꯝ ꯂꯣꯏꯗꯨꯅ ꯀꯥꯎꯟꯇꯤꯟ ꯑꯃꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯤ ꯃꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯀꯥꯟꯇꯤꯟꯗ ꯈꯔ ꯄꯨꯟ ꯍꯣꯇꯦꯜꯗ ꯈꯔ ꯄꯨꯟ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯀꯗꯥꯏꯗꯅꯣꯃ ꯄꯤꯛꯅꯤꯛ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯀꯥꯁꯜ ꯍꯥꯏꯒꯗ꯭ꯔꯥ ꯐꯤꯌꯔꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯗꯤ ꯁꯤꯟꯕ ꯐꯩ ꯀꯩꯅꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯤꯄꯛꯅ ꯍꯣꯏꯅꯦ ꯄꯦꯅꯥꯂꯣꯛꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯕ ꯐꯩꯀꯣ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯗꯥꯄꯤꯅ ꯌꯥꯏ ꯑꯗꯨ ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯆꯠꯅꯤꯡꯕ ꯂꯝꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯃꯗꯨ ꯐꯥꯎꯕ ꯄꯨꯕꯒꯤ ꯗꯥꯏꯇꯗꯣ ꯑꯩ ꯂꯧꯔꯒꯦ ꯃꯗꯨꯗ ꯂꯤꯂꯤꯅ ꯑꯗꯣ ꯃꯌꯥꯝ ꯑꯔꯥꯞꯄ ꯃꯐꯝꯗꯗꯤ ꯆꯠꯀꯨꯝꯁꯤꯀꯣ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2-3 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯅꯕꯁꯨ ꯇꯧꯁꯤ ꯃꯗꯨꯗ ꯂꯤꯂꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯄꯣꯂꯤꯅ ꯑꯦꯔꯥ ꯑꯗꯨ ꯀꯩꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯀꯣꯛ ꯅꯠꯇ꯭ꯔꯣ ꯑꯁꯣꯝꯅ ꯃꯌꯥꯝꯗ ꯋꯥ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯗꯦꯠ 27 ꯑꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯋꯥꯔꯦꯞꯅꯔꯤ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯞꯅꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ ꯄꯨꯛꯅꯤꯡ ꯍꯨꯕ ꯁꯤꯅꯔꯤ ꯀꯌꯥ ꯂꯩꯕꯅ ꯆꯠꯁꯤ ꯍꯥꯏꯅꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯣꯏꯅ ꯇꯧꯏ ꯑꯃꯗꯤ ꯈꯨꯟ ꯌꯥꯝꯅ ꯇꯥꯗꯕ ꯌꯨꯝ 3-4ꯅ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯌꯨꯝ ꯂꯟꯅ ꯇꯥꯕ ꯂꯝ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯥꯎ ꯐꯥꯎꯕ ꯐꯪꯂꯝꯗꯦ ꯑꯃꯗꯤ ꯅꯦꯠꯋꯥꯔꯛ ꯐꯦꯁꯤꯂꯤꯇꯤꯁꯨ ꯌꯥꯝꯅ ꯅꯦꯝꯃꯤ ꯐꯪꯕꯒꯤꯗꯤ ꯐꯪꯏ ꯑꯗꯨꯕꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯅꯦꯠꯋꯥꯔꯛ ꯊꯤꯔꯒ ꯇꯧꯕ ꯇꯥꯔꯝꯃꯤ ꯑꯁꯣꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯃꯈꯣꯏ 10ꯗꯣ ꯒꯥꯔꯤ 3ꯗ ꯆꯠꯈꯤ ꯕꯣꯂꯦꯔꯣ ꯑꯃ ꯑꯗꯨꯒ ꯚꯦꯟ 2ꯒ ꯄꯨꯟꯅ 3ꯅꯤ ꯃꯅꯤꯡ ꯊꯪꯕꯗ ꯊꯧꯔꯛꯂꯤꯕ ꯚꯦꯟ ꯑꯗꯨꯗꯤ ꯃꯤ ꯏꯇꯣꯡ ꯇꯣꯡꯗꯦ ꯃꯗꯨꯗ ꯃꯈꯣꯏꯅ ꯊꯣꯡ ꯊꯥꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠ ꯆꯩ ꯆꯦꯡ ꯆꯥꯛ ꯘꯤ ꯍꯋꯥꯏ ꯁꯤꯡ ꯌꯦꯟ ꯀꯣꯔꯐꯨ ꯀꯣꯔꯐꯥꯡ ꯐꯝꯅꯅꯕ ꯐꯛ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯆꯠꯀꯦ ꯅꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯅꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯐꯣꯇꯣ ꯅꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯌꯥꯜꯅ ꯌꯣꯏꯃꯌꯥꯏꯗ ꯍꯪꯉꯛꯏ ꯅꯤꯄꯥ ꯅꯪꯗꯤ ꯃꯐꯝꯁꯤ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯐꯖꯩ ꯋꯥꯅꯤ ꯃꯗꯨꯗ ꯌꯣꯏꯃꯌꯥꯏꯅ ꯅꯤꯄꯥ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯗꯦꯗ ꯌꯨꯇꯨꯕꯇ ꯕ꯭ꯂꯣꯒꯔ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯪꯕꯅꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯎꯠꯂꯤꯕꯗꯨꯒ ꯍꯥꯏꯔꯒꯗꯤ ꯃꯤꯠꯅ ꯎꯕꯁꯤꯅ ꯍꯦꯟꯅ ꯐꯖ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯁꯤꯀꯣ ꯃꯗꯨꯗ ꯇꯌꯥꯟꯅ ꯀꯩꯒꯤꯅꯣꯅꯦ ꯅꯤꯄꯥ ꯌꯣꯏꯃꯌꯥꯏꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯨꯄꯤꯁꯤꯡ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯗ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯣꯀꯦ ꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯏ ꯑꯗꯨꯕꯨ ꯌꯣꯏꯃꯌꯥꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯣꯠꯁꯤꯟꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯒꯤ ꯅꯨꯡꯂꯛꯇ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯧꯊꯗꯨꯅ ꯊꯣꯡ ꯊꯥꯛꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤꯁꯤꯡꯁꯨ ꯂꯥꯛꯂꯝꯕꯒꯤ ꯊꯣꯡ ꯊꯥꯛꯂꯝꯕꯒꯤ ꯃꯩꯐꯝ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃꯁꯨ ꯆꯩꯈꯥꯏꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯕꯝꯀꯤꯝꯅ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝꯁꯦ ꯕꯝꯀꯤꯝ ꯍꯣꯏꯒꯨꯝꯕ ꯉꯥꯛꯇ ꯂꯩꯔꯕꯗꯤ ꯁꯤꯠ ꯅꯥꯟꯒꯗꯧꯕ ꯃꯥꯜꯂꯤꯀꯣ ꯃꯗꯨꯗ ꯕꯝꯀꯤꯝꯅ ꯁꯤꯠ ꯅꯥꯟꯒꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯁꯤꯠ ꯅꯥꯟꯒꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯒꯗꯕꯅꯤ ꯁꯤꯠ ꯅꯥꯟꯒꯗꯕꯅꯤꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯋꯥꯍꯟꯅꯣꯛꯏ ꯃꯗꯨꯗ ꯇꯌꯥꯜꯅ ꯃꯈꯥꯕꯨꯗꯤ ꯁꯤꯠ ꯅꯥꯜꯂꯤ ꯍꯥꯏꯕꯨ ꯑꯇꯤꯌꯥ ꯃꯊꯛꯇꯤ ꯕꯝꯀꯤꯝꯅ ꯊꯥꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯆꯦꯔꯪ ꯑꯪꯀꯜ ꯆꯤꯞ ꯃꯀꯨꯒꯤ ꯃꯩꯈꯨ ꯃꯁꯤ ꯃꯌꯥꯝꯗꯨꯅ ꯃꯣꯠꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯗꯕ ꯐꯩ ꯃꯗꯨꯗ ꯕꯝꯀꯤꯝꯅ ꯑꯅꯤꯃꯛ ꯃꯨꯠꯀꯗꯧ ꯁꯔꯨꯛ ꯑꯃꯗꯤ ꯁꯦꯡꯂꯝꯕ ꯐꯩꯅ ꯐꯠꯇ꯭ꯔꯣ
asumna makhoi khara mana mafam adugi atai mafam singda lep lep tuna photo kapli aduga atopa mafam amadana makhoi kharana yamna kanna thong thakli asumna matam do haujin khibana ayuki pung 13 helakpada makhoi saba thakpa tawki aduga pung ama tarakpada kolik singdu phiengba samba tawduna pochai loisille masiki matung makhoi matam sungalli haiduna mafam kharata koithoklami adubu yoima yainadi mafam masidagi makhoi gi yumdu yamna lapi aduna ngange nganjarasanu chatlasi haiduna yamna kanna hairami adubu mayamna karino yoima yai pakhang nata dauna numit tababu adu yamna kiribadubu karigino numit taragana swaida hing lektholaga loire haduna karemnarami masidagi mayam to nokpaga langbaga lam phaja phajaba yengi somda nakana madana khul adugi makhoi nupa ni khak thabak chatlubadagi halai makhoi yu sungauri aduna makhoi ani na lambi do makoi thung thunge laibado cycle mamai do phaba ngamdri matam sin numedang wairamgi pung bari taslak labani asumna khul adugi nupa makhoi ani na cycle thoraga asum lakpada gari ben ama yam khraba pot mayam ama mathakta punkhatlaga thauki madu ubata nupa amana bhai yengo ai khoi swaise mayam na phajai haidana yengba lai mase aidi sungpam pamde bhai kaigi pamdino ne aisibo makhoi na mafam sida lakpada bai de kayam kaigine bhai yam kai yengune makhoi na mafam sida laksillaga mathibung singdu thongaga thaga sarani madugi lukhak jagum sing aduna toyal masara haitharani madu ai khoina lukhak tu ai khoina madugi masumdu thakliba siri masidagi makhoina pochai mayam ama koisai sai khairamani aduna vai aidi sungpam pamde haijini vai na haibe yam sumi makhoi lam koiba lakpa singsi loina hatuaga fatong ka madan pulak hoijillaga morok mai tharaga ha hallaga hat kadabani vai asumna ngang duna lakli somduju makhoi picnic lakpa mayam to numit tare haiduna mayumda halakpa matamni makhoina gari du yangna thorikpada singi golai amada ngasai yu ngauba nupa ani do golai adudagi sat phaujilai numedang wairam go wairakpaga makhoi nupa ani duna khanghai hajilakpa aduda makhoi picnic lakpa gari mamang thangbado mamai khanglei leithokpada lambi mapan da hobo u amada sapu kanna thomjinki amadi matunga lakliba gari sungadusu mamai leithoknabada amadi lambi mapan gi drain amada thokthakiduna makhadang onkhri aduga amana mamang da thokhiba gari aduna uda yeshin khibadagi khangkham khamba aduda matungda nakna tharokliba gari adusu brake control toba ngamahudabadagi gari aduda thomjinbadagi phibam thine sokli adubu gari da tongliba makhoi mayam adudi khara soklagasu yamna thina sokpa misi minadi yahodri asumna makhoi gari manungdagi loina kumthanaraklaga cycle tharokliba nupa ani aduda yamna ngangki amadi makhoi mamanaba kharana khut tharanaba tongnakhi adubu makhoi kharana khamdokhi masidagi makhoi gari sing adu start tawnaba kanna honakhi adubu start ho haiba yakhidrei maramaduna mafam aduda atupa gari lakpa ngaiba tarami masidagi nupa yungauba anidusu makhoi ge cycle ado hogatuna sakhinaba tawi maruda lilina uncle sida atupa gari amata larojo haiduna hangi maduda nupa yungauba amana pung manga ta khradi amta laroi mari makhaida matangdi lakhini mana roibani wa adu tabada mayamna pung kaya tarabano haina magi gari de yingi adubu pung manga ge minute kunga mathoi chatlamlei maduda mayam do mathayamna sanakhi masidiki tayanna adu uncle saunaba yadeko aikhoi si mafam sida lam koiba laksabani adu gari singsi haujikti amata yadre aduna mafam swaida ahing lekpa yaba ka bhara sanba imunga lebra leradi amta takuyuba asi haiduna yungaubu aniduda hairami tayana mafam masida lam koiba lakpani haiba duda yungaubu anido yengnei aduga hairi sida angauba machugi yum mama leibane sango yumzara adugi yumduda ngasi ahing seleo
ꯌꯨꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯤ ꯏꯝꯐꯥꯜꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦꯗ ꯌꯨꯝꯗꯨ ꯌꯣꯟꯊꯣꯛꯑꯃꯕꯅꯦ ꯃꯈꯣꯏꯅ ꯑꯗꯨ ꯌꯨꯝꯗꯨ ꯂꯩꯔꯤꯕ ꯃꯤꯗꯨꯅꯁꯨ ꯌꯨꯝꯗꯨ ꯁꯤꯖꯤꯟꯅꯗꯕꯅꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯅ ꯅꯈꯣꯏ ꯉꯁꯤꯗꯤ ꯂꯩꯕ ꯌꯥꯅꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏꯅ ꯀꯩꯁꯨ ꯉꯥꯡꯉꯛꯑꯣꯏꯗ ꯑꯗꯨꯗ ꯂꯩꯌꯨꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨ ꯉꯥꯎꯕ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯋꯥ ꯇꯥꯅꯔꯛꯏ ꯈꯔ ꯑꯃꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯦꯛꯁꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯂꯩꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯩ ꯌꯦꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯒꯦ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯌꯨꯝ ꯑꯗꯨ ꯊꯤꯕ ꯆꯠꯂꯣ ꯍꯥꯏꯅꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯌꯨꯝ ꯑꯗꯣ ꯊꯦꯡꯅꯔꯤ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯃꯟꯙꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯤꯁꯤꯡ ꯑꯗꯣ ꯌꯨꯝꯁꯤ ꯁꯣꯏꯗꯅ ꯆꯨꯝꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯃꯤꯔꯥꯡ ꯌꯥꯝꯅ ꯊꯥꯡꯂꯤ ꯌꯥꯝꯅꯁꯨ ꯃꯣꯠꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯇꯨꯝꯅ ꯍꯤꯞꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯦꯠꯋꯥꯔꯛ ꯐꯪꯈꯤꯗꯦ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗ ꯈꯔ ꯃꯈꯩꯗꯤ ꯐꯪꯉꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯈꯔ ꯑꯃꯅ ꯌꯨꯝꯗ ꯈꯔ ꯑꯃꯅ ꯒꯥꯔꯤꯗ ꯂꯩꯅꯈꯤ ꯃꯇꯝꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯦ 11 ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯌꯦꯡꯂꯛꯏ ꯃꯇꯝꯗꯣ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯈꯤ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯋꯥꯡꯃꯗ ꯊꯥꯕꯜ ꯃꯉꯥꯟꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯂꯝꯕ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯌꯦꯡ ꯌꯦꯡꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯚꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯀꯔꯤꯅꯣꯃ ꯇꯧꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯍꯧꯗꯣꯛꯏ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯍꯧꯗꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯉꯨ ꯇꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯚꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯀꯔꯤꯅꯣꯃ ꯇꯧꯔꯤꯕꯗꯣ ꯌꯦꯡꯍꯜꯂꯤ ꯃꯗꯨ ꯎꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯤ ꯇꯥꯈꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯂꯝꯗꯦ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛꯅꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯨꯝꯂꯤꯉꯩꯗ ꯇꯥꯈꯤꯕꯗꯨ ꯃꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯇꯥꯈꯤꯕꯗꯨꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯕꯗꯒꯤ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯃꯁꯤꯕꯨ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯥꯅꯦ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯗꯨꯅ ꯀꯅꯥ ꯑꯗꯨꯒ ꯑꯁꯨꯛ ꯊꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯂꯣꯝ ꯊꯪꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯂꯒ ꯇꯞꯅ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯎꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯥꯗ ꯆꯠꯂꯤꯁꯤ ꯌꯦꯡꯉꯣ ꯑꯁꯤꯕꯨ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯚꯦꯟ ꯃꯊꯛꯇ ꯐꯝꯂꯝꯕꯗꯨꯕꯨ ꯂꯥꯛꯑꯣ ꯃꯇꯨꯡ ꯏꯟꯅꯔꯨꯁꯦ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁ ꯂꯥꯛꯑꯣ ꯍꯩ ꯁꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯆꯪꯁꯤ ꯁꯦ ꯂꯥꯛꯑꯣ ꯃꯤ ꯕꯨꯠꯅꯦ ꯑꯁꯤ ꯕꯨꯠ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯉꯨ ꯇꯨ ꯑꯁꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯇꯥꯔꯝꯃꯣꯏꯅꯦ ꯂꯥꯛꯑꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯁꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯠꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯔ ꯂꯥꯏꯔ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣ ꯁꯤꯁꯇꯔ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯧꯔꯨꯕ ꯑꯗꯨꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯀꯤꯅꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯔꯞ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯤꯡꯗꯒꯤ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯃꯤ ꯁꯥꯃꯤ ꯇꯧꯔꯝꯂꯒ ꯃꯥꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ
ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯍꯥꯏꯅꯩ꯫ "ꯑꯦ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯕꯨꯠ ꯍꯥꯏꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯗꯧꯅ ꯇꯧꯔꯛꯏ, ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯐꯤ ꯑꯃꯨꯕ ꯑꯃ ꯌꯥꯟꯊꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯀꯤꯕꯅ ꯂꯣꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯥꯞꯅ ꯇꯥꯈꯤꯕ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯅꯛꯅ ꯇꯥꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯁꯤꯡ ꯑꯗꯣ ꯀꯤꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯗꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ, ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯣꯝꯂꯛꯏ꯫ ꯇꯧꯔꯤꯕ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯤꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯅꯔꯛꯂꯒ ꯀꯟꯅ ꯆꯦꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯅꯔꯛꯏ, ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯄꯥ ꯑꯅꯤꯅ ꯍꯥꯏꯔꯝꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯩꯈꯤꯕ ꯌꯨꯝ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ "ꯑꯁꯤꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯍꯥ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯇꯥꯔꯗꯨꯅ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯏ, ꯑꯗꯨꯒ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯂꯦꯛꯂꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯈꯔ ꯑꯃꯅ "ꯅꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ, ꯑꯟꯙꯕꯤꯁ꯭ꯋꯥꯁꯅꯤ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯀꯣꯡꯗ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯨꯕꯁꯤꯡ ꯑꯗꯨꯅ "ꯑꯁꯤꯒꯤ ꯃꯈꯣꯜꯁꯦ ꯕꯨꯠꯅ ꯈꯣꯡꯕꯅꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯅꯔꯛꯏ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯘꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩ꯫ ꯅꯨꯄꯤꯁꯤꯡꯗꯤ ꯂꯣꯏꯔꯦ, ꯃꯤꯍꯨꯟ ꯆꯤꯡꯈꯠꯈꯤꯗꯨꯅ ꯁꯨꯠ ꯀꯞꯄ ꯍꯧꯅꯔꯤ꯫ ꯂꯤꯂꯤꯅ ꯀꯞꯂꯒ "ꯉꯁꯥꯏꯅ ꯌꯣꯏꯃꯌꯥꯏꯅ ꯊꯦꯡꯅ ꯆꯠꯂꯁꯤ ꯍꯥꯏꯗ꯭ꯔꯣ" ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯇꯌꯥꯟꯅ "ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯤꯗꯦꯟꯗꯨ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯌꯨꯝ ꯌꯧꯔꯅꯤꯅ." ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩꯗ ꯌꯣꯏꯃꯌꯥꯏꯅ "ꯑꯁ ꯌꯥꯔꯁꯦ, ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ, ꯑꯩꯈꯣই ꯇꯨꯃꯤꯟ ꯂꯩꯁꯤ, ꯍꯧꯖꯤꯛ ꯄꯨꯡ 12 ꯍꯦꯜꯂꯤ, 12 ꯇꯥꯔꯛꯂꯕꯅꯤ, ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯇꯥꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ, ꯑꯗꯨꯒ ꯚꯥꯏꯑꯣꯂꯤꯟꯁꯨ ꯈꯣꯡꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯈꯟꯕꯗ ꯊꯃꯣꯏꯁꯤꯡ ꯑꯗꯣ ꯃꯤꯍꯨꯟ ꯁꯨꯅꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯛ ꯆꯠꯂꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯅꯩ꯫ ꯃꯗꯨꯗ ꯌꯣꯏꯃꯌꯥꯏꯅ "ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯗꯨꯡ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯕꯦꯒ ꯑꯆꯧꯕ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯖꯦꯔꯦꯛ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯀꯟꯅ ꯂꯥꯎꯔꯒ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯅꯤ ꯇꯥꯏꯅꯕꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯈꯪꯂꯦꯞꯄꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯚꯥꯏꯑꯣꯂꯤꯟ ꯑꯗꯣ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯄꯔꯞ ꯍꯥꯡꯂꯒ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯛꯅꯔꯛꯏ, ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯕꯨ "ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯊꯣꯡ ꯍꯥꯡꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯒ "ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ "ꯅꯈꯣꯏꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯩꯗꯧꯕ, ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯆꯪꯂꯨꯔꯤꯕ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ "ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯍꯥꯏꯕꯗꯒꯤ ꯆꯪꯉꯨꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯆꯪꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯇꯝꯅꯕꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯗꯕ ꯃꯐꯝꯅꯤꯅꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨ
ꯖꯟꯇ꯭ꯔ ꯈꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯌꯥꯝꯅꯁꯨ ꯍꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯝꯗꯥꯏꯗ ꯃꯥꯒ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯌꯥ ꯍꯩꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯒꯦ, ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯖꯟꯇ꯭ꯔ ꯈꯣꯡꯕꯗꯨ ꯌꯥꯎꯔꯅꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯛꯌꯥ ꯌꯥꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯥꯁꯨ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯄꯥꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯟꯅꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ꯫ ꯑꯁꯨꯝꯅ ꯐꯨꯕꯗ ꯅꯨꯄꯤ ꯑꯗꯨ ꯋꯥꯟꯊꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯟꯊꯔꯤꯕꯗꯨ ꯃꯥꯕꯨ ꯐꯨꯕ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯁꯤꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯒꯤ ꯀꯦꯅꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯨꯝꯕ ꯍꯧꯔꯛꯄꯗ ꯂꯦꯡꯉꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯑꯗꯨꯃꯛ ꯍꯤꯡꯅ ꯐꯨꯝꯈ꯭ꯔꯗꯅ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯕ ꯑꯃꯗꯤ ꯃꯥꯕꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯤ ꯆꯠꯄ ꯉꯝꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯗꯤ ꯁꯣꯛꯇꯕꯅꯤ, ꯑꯗꯨ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯃꯥꯒ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯆꯥꯎꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯉꯥꯎꯅꯥ ꯅꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯍꯩ, ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯁꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯎ ꯑꯗꯨꯗ ꯌꯥꯜꯂꯒ ꯁꯤꯔꯒ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯄꯨꯝꯅꯝ ꯅꯝꯂꯛꯄꯗꯒꯤ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕ ꯃꯥꯜꯂꯦ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯝꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯐꯔꯦ, ꯉꯁꯤ ꯌꯥꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤꯗ ꯂꯩꯔꯁꯤ, ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯣꯏꯁꯨ ꯍꯜꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯍꯟ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯈꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯦꯠꯋꯥꯛ ꯐꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯂꯧꯈꯠꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ 10ꯗꯣ ꯃꯌꯨꯝꯗ ꯌꯧꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯄꯨꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯏꯃꯌꯥꯏꯅ ꯃꯌꯥꯝꯗ ꯉꯔꯥꯡꯒꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛꯀꯁꯨ ꯆꯠꯂꯨꯁꯤꯔꯣ, ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯃꯨꯛꯇ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯕ ꯀꯌꯥꯁꯨ ꯊꯦꯡꯅꯔꯦ, ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯆꯤꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗ ꯂꯤꯂꯤꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪ ꯍꯦꯛ ꯆꯠꯂꯣ, ꯑꯗꯨ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯌꯨꯏꯃꯌꯥꯏꯅ ꯑꯩꯅ ꯌꯦꯡꯕ ꯕ꯭ꯂꯣꯛꯇꯨꯗꯅꯦ ꯅꯨꯄꯥꯗꯨꯅ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯈꯔ ꯇꯧꯕ ꯃꯥꯜꯂꯤ, ꯂꯥꯏꯑꯣꯛ ꯇꯤꯂꯣꯛꯄ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯄ, ꯑꯗꯨ ꯑꯩꯗꯤ ꯐꯥꯒꯤ ꯃꯥꯟꯕꯅꯦ, ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗꯁꯨ ꯇꯧꯔꯦꯗꯅ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯅꯪꯁꯨ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯣ, ꯌꯥꯏꯍꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯅꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯅꯣꯛꯂꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯨꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫